Any Kuki tribe as ST list ki lauthoknaba taksinkhri thadau inpi Manipur gi tim amana ngasi hauji Imphal Hotel leiriba BJP ki National General Secretary Organization BL Santos masum North East Insar Summit Patra anina unaduna lamdam asida santi thamna ba honariba siga mari leina any Kuki tribe as ST list ki lauthoknaba memorandum pishinduna taksinkhre haina thadau inpi Manipur gi Joint Secretary Mangau thadauna thadurakpa chirol amana hari Seoul asina makhatana hairibana BJP ki central leader anida pishin kiba memorandum adu yawriba maru eba warul singi how kibasai ani hen state asid irang thokliba sida any Kuki tribe asisu yamna maru eba issue amoiri state asida matam sangna PR thamlakpana lenga sanda akaiba kya leri state asigi irang asiga mari leinana issue sing khanaduna santi lakna bhonabada thadau inpi Manipur su yawhan biu haibsini Amaromda BJP ki central leader ani eduna thadau inpi ki warol singadu tabi duna state asida ingta pa masum democratically elected government ma thamna bo hona gani haibigi thajaba piram khiyari Bihar ki assembly mikhalda NDA na sit chani ga mari da mangjil thaduna sauna mai paklobiyana leiri Mamang da amukta oi khidriba mawang da Bihar da NDA na itihasik oi mawang da handak pangthokiba general election tu da sauna mai paklobiyana leiri sit chani ga nifu go homdoi leiba Bihar assembly election sida hauzik phawba da NDA na sit kunga nipan da mai pakre duga sit chama go humdra ga taruna mangjil tharaga sali Congress amasum RJD gi apunba alliance na sit ani da mai pakre aduga sit kunthra mangjil tharaga sali atop party singna hauzik phawba da sit ani da mai pakre duga manga da mangjil tharaga sali hauzik phawba da leiriba mikhal gi phal asina Chief Minister Nitish Kumar manga subo tam gi sakar pai bhai basimadi soidri Bihar da khwaidi gi sangna Chief Minister oi bhai basi hauzik phawba gi oina JDU gi lusingba Nitish Kumar oidi English ngani ga kunda Bihar ki assembly mikhal gi result adugi phaldagi NDA na yamna hena mai paktuna itihasik oiba mawongda record ama tham ngamlagani haina panari NDA gi oina hauzik phawba gi leiriba phibam asida BJP na sit maudraga mangad mangjil thari aduga Nitish Kumar gi party oiriba JDU na sit marfuga mari da mangjil thari aduga opposition gi alliance partner oiriba sit kunga mari da Congress na sit anida duga CPI ML na sit amada mangjil thari mikhal asiga madi lainana tuan ma news channel sing da pihiba exit poll sing da NDA na yamdrabada samaga kunga mathoi dagina samaga nifuga mathoi fawba duga RJD amasung Congress ka apunba alliance oiriba sit maudraga nipan dagina samaga taraga nipan fawba phanglaba yai haina predict tawkhibani Bihar ki mikhal asida NDA na sauna mai pakpiyaba ki phibam lakpa sida Prime Minister Narendra Modi amasum Union Home Minister Amit Shah na nungai ba phungtokre Union Home Minister Amit Shah na maki ex thagalakpa horol amada hairibana mikhal asida NDA na sauna mai pakpa haibise Bihar ki sako thorang da thajaba thamliba Bihari khudimaki asoba mai pakpani Jungle Raj ki politics ki matamada hojikti loiri mikhal asigi dama angamba thakta honakhiba Prime Minister Narendra Modi Chief Minister Nitish Kumar amasum NDA gi lusingbu khudingmak pu thagatpa phungtokli NDA government na miyam gi apamba singadu maning thungana ba honagani hari Popular government lingdringai gi mangoinana political settlement ama hana purakadabani KJC Manipur popular government ama lingdringai gi mangoinana hauzik thokliba conflict asigi political settlement ama purakadabani haina ngarang chusampura khongsat pangthokiba BJP gi national leader ani gi maphamda Kuki Council gi maikedi gi taksin khriari Namin humni gi khongsat state asid lakhiba BJP gi National General Secretary Organization BL Santos amasum BJP gi National Spokesperson oibi gi mathakta North East in charge thoburiba Samit Patra anina ngang champur setuna Kuki Council gi mute sing unaduna interaction chatakhiba tu Kuki Council gi mekedi gi hauzik national highway sing da leiriba buffer zone sing asi makhata na maintain tawba yauna state asida popular government ama lingdringai gi mawoinana political settlement ama purak ko mathuktai Kuki Council gi maikedi gi BJP government gi mayukta leite dubo hauzik leiriba ground reality singa sinamaram oraga Kuki community sing hauzik leiriba phibam asida nauna semga doriba government atuda sarugyaba ngamloidaba gi phibam da lei haina phongdorakhi BJP gi central leader singa dugi maikedi gi Kuki singa nauna semga doriba government asida support tawnaba gi wafam kya phongdolabasu Kuki Council na pukhalagli ba wafam singa duna maram oraga sauna sai na ba malairi loinana anoba sarkar CM na bo hotnariba MLA singa sauna ningba kaiba haibu heli
BJP ga puna satminariba NPF ki MLA manga tugi maikaidigisu state asida anabu sarkar ama lingba duda mapung phana sogotuna lakibane dubu oirakliba phiba machine anabu sarkar ama siamna bokhona bada sauna khurau thangba haibadu oigadori adubu press na phangwa paw gi source ama ki matungina di Kuki militant singi akanba pressure laibana Kuki MLA singna sarkar siamba sida phongna sogotningbi apamba phongdokpa ngamdrabasu sarkar semningbagi apamadi lairi hedi North East region da drug trafficking mapung phana laksinabagi matang da regional conference pangtokri North East region da drug trafficking amasum nisha gi polam sing mapung phana laksinabagi panamda Nagaland gi Dimapur maya da leiba Sumau Kedima gi police complex da North East state taret Sikkim amasum West Bengal gi anti narcotics task force ki head singyueva regional conference ama ngarang pangtokri Conference adugi hawdokpagi thoramda Nagaland gi DGP Rupin Sharma nakibada Myanmar ga lona North East region ki kilometer lising amaga satruka nifugo humdoi sangba lamkhai gi saruk asida porous border amasum khudong thingai oiba singi angamba saruk kya ama leibana lamdam sida ain kaina drug pusilakli besing asi thingna bokhona bado khudong sadaba kya ma yuknari maru oina Myanmar asi hauji tangta daba phibam ama mayukna biki mathakta malem gi oina drug puthokpada maming leiraba Golden Triangle yamna naknaba maramna North East state sing asi yamna khudong thiningai oiri drug trafficking asi isam samba law and order gi issue manati machina leba asigi internal security amasum youth sing future da yamna singnaba piri drug sing amasum masidagi phanglakpa senpham sing asi insurgency amasum narco terrorism sing da hakthengna yaukibana hena khudong thiningai oiri maram aduna drug cartel sing asi maru phangna muthalaba khaktada national security asi hena fokat hangani Nagaland kaktada drug user lak 1.2 rom lai maram aduna North East region da lairiba law enforcement amasum government gi civil wing sing yauna miyamna mapung phana coordination pi naduna drug trafficking gi thabasi maru phona muthana bokhona mina basangi law enforcement agency sing gi makai digi su CDR yauna IPDI analysis drapnet analysis cryptocurrency tracking amasum digital forensic ki kuthang da communication analysis tawbu yauna communication surveillance ki capability asi hengat han basangi North East region ki oina dedicated North East anti drug trafficking agency am lingba mathaktai anabu forensic laboratory mobile unit amasum advanced technology upgrade tawduna forensic infrastructure singi mapangal hengat han basangi ki Director General Narcotic Control Bureau Aronba Pao maikaidagi so North East region da narcotic ki mayokta sapsana thengnanabagi damakta intelligence sharing tawba yauna enforcement mechanism ki mapangal hengat han basangi drug trafficking na organized crime activity kaya hengat hanbada public health amasum safety da saunu sething piri crime amasum hingsa gi thawdok singji hengat hale hari Sairau sing da fitni phuwangba salai taret ki phiral yungkhre Imphal gi thangwai banda leiba Sairau singda ating kok maru sidabagi masaikol da Padmasri and Kunjarani Devi Commandant CRPF langjing na lusingba mihut kangbu amana fitni phuwangba salai teret ki phiral yungduna phiral asibu ikai kumna botkre salai teret ki phiral yungmadu da W Nandini M Somorani amadi atai miyoi kya saruk yakhi salai teret ki phiral yungbu ki matang na wafam kya phongdokladuna Padmasri and Kunjarani Devi na phongdokhibada thangwaiban Sairau sing hairaga khangnariba ating kok maru sidabagi masaikol aikoina numit khudingi walking chatpa matamda masaikol asida aikoigi salai taret ki phiral ama yamna phibam sadana leiba thenaki nong nungsit amadi nungsada kuina leirakpana oirambasi he phiral adugi wana makuk oiriba saruk sing atai ati akai leiramba amadi phiral adusu sikai na leiramba thengnabadagi GI pipe na makong ohelaga fitni phu wangba salai teret ki phiral asi nauna yungduna phiral asi bu ikai khuna usabani Kunjarani na makhata na hai iram da Manipur gi masak takliba sarai teret ki phiral asi ekoi khudimangna ikai khumna bu yamna mak tangai fadi ekoi gi nat amadi saktam takliba phiral asi bu matam supada ningthi na ngaktuna thamina siai ki luhong bagi board attack torakri Maharashtra da laiba pokpunumi ki luhong bamada nupa amana thangna paiduna Bohr attack satakri Pao sinai thawdo do Maharashtra gi Arabati da thokibani police ta phongdor khibade attack satakhiba do numijungba pung mapan ga makhairam tabada sai kungani thoi suraba Sujal Ram Samudra gi lohong gi thorom na phongdokhibani thawdo asiga mari leinana
थादोखिबा वीडियो फुटेज अमदा काइन्या अमसुम बोर्ना स्टेज थोलक्लबा मातुंग रागो तेजेंद्र बक्सी कौब मियोसिना तपना सनक्लबा मातुंग बोर अदुर थांगना हंजिन हंजिन थिनुन अटैक सथरखिबनी थाउदोक थोकफम अदुर लैरिबा मियोसिंगना कन्ननब होनखिबगा लोइनना मियोय अमना अटैकर अदुबु तानबदा फाबा ngमखिति पुलिसना केस अमा फाइल तौख्रे अमदि अटैकर अदु थिबु हुंबा सथबगा लोइनना अथुबा मतमदा अरेस्ट तौरगने हाइना फोंदोखि नवेम्बर 13 तमेंगलोंगदगी सैटेलाइट टेक तौरगा थादोखिबा अमर फैकोन नुमित निनीदा ओरिसियादा थुंगलबदा रिसर्चर्स अंगक पोइख्रे यामना थौदो अमोइना हौखिबा नवेम्बर 13 तमेंगलोंगदा वाइल्ड लाइफ इंस्टीट्यूट ऑफ इंडिया देहरादूनगी साइंटिस्ट सिंगलोइना सैटेलाइट टेक तौखिबा अमर फैकोन लाबा अपापांग सुपनगी नुमित निनीदा किलोमीटर 1500 साना पायरगा ओरिसियागी कंदामाल डिस्ट्रिक्ट की बालीगुदा ngarang थुंगलबदा रिसर्चर्स अंगक पोइख्रे पाउसना मखाताना हाइरिबदी हौखिबा नवेम्बर 13 ngarang ओरिसिया थुंगखिबा अमर फैकोन लाबा अपापांग यावना अमोम आउफु अमसुम मपुंग मरै फादरिबा अमर फैकोन अमोम अलंग हाइरिबा उसे अहुम असि तमेंगलोंगी सिलुआन रोस्टिंग साइटगी सैटेलाइट टेक तौरगा रिलीज तौखिबनी उसे अमममदा टेक तौरिबा सैटेलाइट ट्रांसमीटर असि ग्राम 3.5 लोमी हाइरिबा सैटेलाइट ट्रांसमीटर असिगी मतिंगना माइग्रेटोरी बॉट असिदा कदाई कदाई पाइरि हाइबदु खंगमंगमदरिबनी वाइल्ड लाइफ इंस्टीट्यूट ऑफ इंडिया देहरादून की साइंटिस्ट सुरेश कुमार नवेम्बर 13 तमेंगलोंगदा सैटेलाइट टेक तौखिबा अमर फैकोन लाबा अपापांगना नवेम्बर 13 सगोल सनुमिकी अयुक पुंग 13 मखाई ताबा मतमदा ओरिसियागी कंदामाल डिस्ट्रिक्ट की बालीगुर थुंगलखिबा असि यामना अंगकवा मनि माइग्रेटोरी बाट असिना बालेश्वर सबकोशिया अमसुम फुलबानी हाइरिबा जगासिंग असि लाना पाइरक्लगा मफम असिदा थुंगलखिबनी अमर फैकोन असि खुनु खरंगा सावबा माने हाइरिबा माइग्रेटोरी बाट असि ईस्टर्न एशिया दगी साउथ अफ्रीका अमुक मफम अदुदगी ईस्टर्न एशिया तमना सही अमदा किलोमीटर 19 की मथक्ता पाइ साउदर्न अफ्रीका दगी ईस्टर्न एरिया पाइरक्लगा नॉर्थ ईस्टर्न एरिया की मरुओइबा नागालैंड अमसु मणिपुर चाक्तारखिबनी सरवाना उसे असिना पाइरक्पा मतमदा लाख अमगी मथक्तनी माइग्रेटोरी बाट असिना मणिपुर की तमेंगलोंग डिस्ट्रिक्ट अमसुम नोने डिस्ट्रिक्ट अक्टोबर की अरोइबा सयोलगी नवेम्बर था फावगी मनुंगदा चाक्तारै हाइरिबा मतम असिगा मानना नागालैंड की दोयांग वैली सक्तारी दोयांग हारिबा सि नागालैंड की ख्वाइदगी चावबा तुरेल अमनी अतोपा सैटेलाइट टेक तौरबा एकोनमसु सहीसिगी मे थार किलोमीटर 90 हेना साउदर्न अफ्रीका दगी ओरिसिया तमना पाइरक्पा थेनख्रे पनमयाबदी अमर फैकोन असि इंटरनेशनल यूनियन ऑफ कंजर्वेशन ऑफ नेचर की रेड लिस्ट यावरिबा अतांगबा मखल की माइग्रेटोरी बर्ड अमखल अमनी उसे अमखल असि की मसिंग असि मिलियन खरा खक्तनी करम मतम उसे अमखल असि मुटखिगदगी हाइबा तंबा ngamde हाइरि असुम अरान थीदना लाइफ एटेम तौबगी थोंग अदु वखल खंथब वाटपगी मवोंगनी MMWO हौखिबा नवेम्बर 12 युमसकेस नुमिता उरखुल डिस्ट्रिक्ट की मनुंगचनबा लितान कुकी खुलदा पंगल नहा बाइक थौदुना सत्खिबा मियोय 19 खुद थाखिबा थौदो अदुबो मणिपुर मैतै पंगल वेलफेयर ऑर्गेनाइजेशन MMWO ना यामना कन्न कंडेम तौहि लोइनना असुम अरान थीदना लाइफ एटीएम तौबगी थोंग अदु वखल खंथब वाटपगी मवोंगनी हाइना MMWO हेडक्वार्टर की जनरल सेक्रेटरी फिरोज खान संगम सुममना कुयेक पीदुना प्रेस थोकपा सिरोलसिना हाइरि सिरोलसिनहाई पंगल नहासिंग अदुना अरानबा थोंग क्या सथरमलबसु मखोई अहल लमनसिंग अमदि पंगल की CSO सिंग पाव फौबिरमलबा अमदि लोग योब सेराक पीनबा मनाकनको पुलिस स्टेशन द पिरमलबदि यामना लैबाक मसा ताबा थोंग एरमगदबनि लोबु खुता पाइदुना मोफ कल्चर तौदुना असुम अरान थीदना लाइफ एटीएम तौबगी थोंग अदु वखल खंथब वाटपगी मवोंग हाइना MMWO ना लौदबा ngamde हाइदि सिरोलसिना मखा ताना हाइ फुरुप अमना फुरुप अमबु रेस्पेक्ट तौनद्रबदि काइदनुंगदा तंगदु लैताबा लमदम अमा ओइरक्लोइ आई खुलदा आई की ओइबा तौनिंगबदा तौबना फुरुप अमगा थाजनदबा हेंगनरकपगी मरम ओइरकनी पंगल नहासिंग अदुगी लमेन तु हेलमलबसु मखोइबु तुंगदा सोमथोकनबगी तंजा पिबिरंगदबनी थौदो अदुगी असुम लंगला लंजिन थीदोक्तुना मरि लेनबा अथॉरिटी ओइरिबा लो एजेंसी सिंगना पुथोकदबने अमदि लोबु खुत्ता पाइदुना सिजनबा पुनमक लोगेबा मतिक साबा फंगफम थोकपो वाखैरोल पुरकदबनी लोइनना अमना अमबु लाना सनगदबा थौदोक थोखमदुगी मरि लेनबसिंगना सेंदो ओरोल पीदुना लाले हाइजगदबनी हाइरि सेरोलसिन आरोइबदा हाइरिबदी पीसफुल एंड कोएक्जिस्टेंस थमदुना लेमिनरिबा एखोइ पुनमंगना अमना अमगी सोइखिबा
ngam ki ba haibisina humanity ground ni haina MMWO na lebak miyangi mafam na thamlakli Ukrul gi Mulam Hill de ekar kuntra ga mangara tharamba popi pambi singyan thatuna mangankhri Ukrul district ki Litan police station ki manung channa Mulam Hill range ki ekar kuntra ga manga lam tharamba popi pambi singara ngyan thatuna mangankhri hari police ki pau shin hai mafam asida popi pambi sing thari habi ki akaknaba pau phangmari ki forest department amari security force samnaduna ngarang popi pambi sing adu yan thatuna mangankhibani popi pambi thari pa mafam aduda khangpok sang ahum amus leram ke dusu madusu mai thadokuna mangankhri hari amaromda haukiba November 10 ga nithoi su kangpokpi district ki kangsu police station ki manung sanna thonglang akutpa amadi Songjang Hill Range ki sarukta ekar yangkai ke taruk tharama popi pambi sing security force na mafamadu sangsinuna yanthatuna mang takhan gi bus leiramani loinana popi thari ba mafamadu da farmhouse taraga mapan saduna leiramba fertilizer bag tara thum bora mapan su leirambadigi mangan takhan bigi thabak su takrabani Bharat ki ahanba Prime Minister Jawaharlal Nehru ki mapok numit November 10 Children Day ki tharong ngasi paksana pangthoknakri Bharat ki ahanba Prime Minister Jawaharlal Nehru ki mapok kumon November 10 isubu angangi numit Children Day ki tharom Manipur Pradesh Congress Committee MPCC na sinduna ngasi Congress bo na pangthokri thora maduda CLP ki leader Okrami bobi MPCC ki President Kaisa Mega Chandra madi Officer Bear Singh amadi Sheba dalna singbana Jawaharlal Nehru gi mitam da laisu katun ikai khumna pu hauram ga mari lainana CLP ge leader Okram Ibobi na phungdo khibada maning tambe India gi ahanba Prime Minister Jawaharlal Nehru gi India gi modern architect amani haina singtha nari bani mangna pamjaba ama hairagadi pikliba angang sing nungsiba luna sana tawba sini pikliba angang sing nongmari tungi yumbi amam oirakadori bani angang sing asi ki weba sab right phone gadabani sial yaudna sungsoi soidan angang sing bu lairik tamhan gadabani haina o Ibobi na makata amaromda ngasi November 10 Children Day gi thauramasi for every child every right haiba thim asida Manipur gi tuan ton phamsingsu thauramasi pangthoknari haina su paus ta makatari phone pekhat tapu official singda lengak laklaga khangani susindro misa miam di laira duna miyang gi mihut oidiba MLA akhuna phone tawda phabu official singna paida biyawi call back su tawraktaba singadu aikhoi bu usitabani haina lawdaba ngamdi makhoi lengak laklaba matamna sabsana pakhum pigani khangani haina khurai assembly constituency ki MLA laisangtem susindro na phongdokri maitai laima village level federation top khonang makhong pangthokpa village level federation ki office building sangaba gi thorna mangnai mathang sai ki February 10 ga nithoi ki matungda PR samthararoi habisi mayek singli masi phawbagi manungda government ma semangani habigi thajabasu leiri government semanda ba haibaduna ama oiraga MLA phawbuna phone tawbada sinbadagi ngahak pairudraga su call back phawbri tofam thokani BLF ki matangda mahakna haiki aikhoi karamba organization ki makhada lei government ki program amada district administration haibada phawba taningdragadi aikhoi gi thawgal launch kadaida satkrapagi nupi singna phanglibi scheme singasi Prime Minister Narendra Modi ki makhara phanglibani Narendra Modi edu 15 ga su Prime Minister haibadu Manipur da lakadori haibada BLF ki kangbuna aikhoi di politics yaudi haiduna lao haiba phawbi khongsat adu board khomba lakpanati laktabasu ikai ngaini top khonang makhong lekai gi matangna palladuna mangnaki lekai sita leidiba miyam na ngasi phawba mangona karigumba wafam amata haiba lakti doctor da layeng basat pada puknare khwang nai haibana singba haidragadi karamni hitak thagani nakhoi na hairaba matam du khakta da aihakna nakhoi gi awat apa sing adu khangadori bane masum thabak tawgadori bane tafki nakhoi gi ji hai maduda su nakhoi na karimata hairakidi hairaktrabani na hairakhiba kangbu da sema ta bane ki tentana sum na memna thamjage masum khata bana ubab den myam puna ngaminasi